2020 da corona na maram oiduna mi ayamba thabak tanakhi mi khara amadi maram asina thawai nungai tana leinakhi aduga mi khara amana matam asibu opportunity ama oina longduna atopa line da kanna honakhi aduga mai su pak pangamki mayam asigi marakta kebila mesu amani nupa asigi video adomna social media gi platform amada natraga amada soidana uram lagani wasunga ngangdana nupa asi social media da maming leirakli 2020 da thabakta gi lokhorakpasingi marakta masu amani 2020 gi March da nupa asina makhon thoktaba video kaya TikTok ta thagalakpa hokki ngasi di nupa asi gi TikTok account da 100 million gi mathakta follower leire masina TikTok ta second highest ni maram asina marup sing nasana nasabu thajau honaba lepiganu madudada mai pakpa mi amamam oiba ngamgani masigi nungairaba video asi kamdo bibage haiba comment section da haibiramu mathang da su asigumba nungairaba video kaya thagalaknabagi damak mayamna share like subscribe amamam tang tawbiramu marup sing mathang gi video da amuk thengnarasi